Manipur gi miyamna lamdam masigi maruoina maitai gi MLA amadi minister sing pham thadokadbani haina lauringai cheirakta BJP Jiribam Mandal gi Meeoi kaya Leingak Pairiba Bjp Da Masana Yana Resign toujare haina party sigi state president Sarda da aeeba cherol pisinkhre. BJP Jiribam Mandal gi president Jaduna Khotiek Piduna state president da pisinkiba cherol aduda Jiribam da thokliba irang amadi mihatmi punchatharaklibा sida mateng pangbinaba leitre haina pendaba phongdokpaga loinana Manipur pumbada hauzik oiriba fibam asigi yenglaga party asi thadokpani haina palli resignation pisinba aduda mandal asigi president vice president Yaona Meeoi nipana Khotiek piri panba yabadi ngarang Jiribam gi khoisaunaraba miyamna BJP Jiribam gi office thugai yai khaiduna amang ata nanghankibani.